Imphal Dimapur Lambi National Highway Chingmairong fauduna chatliba asi numit humni faubagi manungda semjinbidaba tarabadi Chingmairong praja miyamna akanma khongjang changsilagani haina apunma Chingmairongna thadorakpa cherol amana fongdorakli. Chingmairong apunbagi club ahum CDO CYWA CSWA gi maikaidagi amadi Chingmairong gi mairapaibi singlup singa loinana thadorakpa cherol amada Imphal Dimapur Lambi National Highway Housing the Asian Highway Olaba Chingmairong fauduna cheliba lambi paring asi sembidaba amadi ningthina koilas black topping thabidaba na maram oiraga lambi asi ngayokpa yaba lambi ama oirakadore. Lambi asi gi nakyeta tariba yum amadi dukan sing leiba ngamnadre loinana pung kunmari ufun chaduna lele. Oirakliba fibam asina health problem kaya oirakadore amadi accident yamna thokanba jaga ama oire. Henna ngakningai oiribadi lambi asi Chief Minister gi mayum fauduna chatliba lambi amani. Asuk fibam soklaba lambi asi paliba sarkar amadi mari leinaba authority amatana mityeng changbidabada Chingmairong gi miyamna thamoi sokna nungaitaba fongdorakli. Loinana numit humni faubagi manungda Chingmairong gi lambi paring asi sembidaba taragadi Chingmairong praja miyamna lambi thingmana chingba akanma khongjang kaya changsilagani amadi pamdaba thokdok thoklaktanaba sarkar asina athubada mityeng changbiyu haina fongdorakli. Cherol asina makhatana fongdorakpada lambi sembiba matamda hapta ama fana chatloidaba maonggi lambi khutse madudi sembiganu prajada utchaibo oina thokani amadi maduna henna khoisaunarba praja ama oirakpasu yai hairi. Maramaduna Chingmairong apunma miyamna mari leinaba authority da numit humni faubagi manungda lambi asi semjinbiduna mityeng changbiyu haina appeal tarakli.